Malemgi atopa mafam amadana chahi marifuga manga marifuga tara hingduna punsi nungshangna nada yektana hingba mafam Monaco madi Japan gumba leiri aduga atopa mafam Central African Republic amasung South Sudan gumba dadi chahi yankhai ga manga muk hingi ani isigi khetnaba si chahi kunthra mukki wari ni jab manaba planet jab manaba humanity ni adubu ani isigi reality di yamna khenakre makhoi asibu warnara paisanara natraga health care nara natraga aikoina uba phangdaba kari leiri haibudu yengminasi ngasi geigi video sida data khakta da yengdabida karamba arunba warina mafam ani sida chahi sangna punsiba amasung chahi tena punsibagi maramda taminasi video asi loiba fawba taminaduna life expectancy khakta khangbanatana malemasi tongan maong amada uhanbagi maram amo helakani Khwaidagi punsi sangba country mangagi arwonba khara nainaduna khangminasi ahanbada Monaco sigi lifestyle sidi billionaire gi life formula ni Monaco si Western Europe da leiba Mediterranean coast ta France na question da leiba lamamani geographically yengbada Monaco si prithibigi khwaidagi pikpa countries singi manungda amani Lamasigi Pazaraba Samudra gi khongban ching amadi city space kaya gi phajabana thanba mafam amani asengba nungshit amadi samudra gi environment na hek yengbada phajaba amani population di lising kunthraga mapan khakta oibana per capita income dadi malemda khwaidagi inak khunba ma oiri Monaco gi miyoi sing chahi marifuga taruk tagi marifuga mapan fawba hingi mase malem gi khwaidagi chahi sangna punsiba lamamadi oiri Monaco haiba lamase karamna malemgi khwaidagi sangna punsiba lam oiribano haiba yengsi Monaco dadi punsi se yamna inak khunna hingba khakta nate adubu marek mahau thokna luxury na control tawraga hingbani mafam asigi aronba kharamuk yengminase miyoi singasi paisa gi damakta matha sade aduna stress free oirabanina punsi sangna hingi akan by environment rules kaya lay masina asengba nungshit asengba samudra ama thambada mateng pangi private healthcare singna disease detection tawduna laina ngakthoi Monaco gi miyoi singase koina hingbata natana makhoi gi punsi ase yamna ingna tapna santi de hingi makhoi da charangna balaite masigi lifestyle asina matam gi khongjal ase yamna ingna tapna chalhalle Monaco gi wari sina takpadi stress yamna laitrabadi punsi yamna sangna hingi taki ani shubadana San Marino ni masigi country asi chahili singamaga chatret hena lairaklaba leibak amani asigumna leibak asigi miyoi singsu yamna kuina punsi San Marino da hingbada community punna hingminai competition gi wakhal leite San Marino gi aron bakran lei madudi family bond kanbana mental health asi yamna strong oina lei makhogi walking chatpagi hainabi leibana chingda walking chatli masina natural daily exercise amadi oihali San Marino gi miyoi sing Mediterranean diet lay haibadi olive oil sizinai fresh food na namna chai adubu miyam pumna magna khangna daba hairigadi San Marino gi miyoi ase naitom oina laite makhoi masen punna lay modern world asida tonganta na itom ta laibasina khwaidagi chawba silent killer amadi oiribani masina lesson ama piraduna punsida punna laibinabasina punsi sangdokpa heli ahum subadana Hong Kong ni Hong Kong gi punsi mahing aside fast city long life haiduni Hong Kong asi East Asia da leiba South China Sea gi nakan da leiba amasung China gi Southern Coast da leiba lam amakhakni geographical yengbada Hong Kong ase modern skyscraper achauba asang ching sang leiba amade coastline leiba lam amakhakni yamna ngakpa amana 70% henba lam mukti asangba green parks hills amadi island ni urban area sing yamna kungna khundai aduna nature ga to na tinana laite Hong Kong gi population ase 7.5 millions ni masi prithvi gi mafam singda khwaidagi mi kungna taba mafam ni life expectancy haibadi hingba gi chang ase chahi marifuga taruk phawbo oi aikhoina khanga doribadi Hong Kong na karamna masi oithokli banu haibasini malem gi khwaidagi busiest cities singi manungda lairiba lamasina malemgi lebak singi manungda punsi sangna hingba lam singi manungda jalli banu haibasi
Hong Kongda public health care ase yamna ningthijana yengsili haibadi ana layeng ase yamna thuna miyamda sizinaba fanghali Delhi movement oina miyamna stairs singdana namna kathok kasin tawi miyamna chatpagi hainabi lei public transport yamna sizinai diet lomda yengaga so makhoi sugar yamna chade seafood na namna chai cha yamna thai adubu masigi mathakta makhoi gi punsi ase discipline amada chatpana hena sangna hingbada mapung fahale makhoi da routine structure amasung balanced life amada hingi Hong Kong gi wari asidagi aikoina khangadabadi discipline na charang na bamanghanduna nungai na leihali haibasini mari shubada leiriba asina Japan ni Japan gi wari asidi ikigai mystery ni Japan ase island country ama oina East Asia da leibani mase Pacific Ocean da leiba China gi east amasung Korean Peninsula da leiba lam ama khakni geographically yengbada Japan ase island lising taruk muklai masida mountains forests amasung coastal cities kaya leiba lam amani clean environment oibagi mathakta disaster gi risks leibana disaster management gi akan ba mityeng lai population ase 125 million people ni malemda ahan oiba singna namda khundaba lam amakhakni life expectancy ase chahi marifuga manga oi Japan ase sushi amasung enemy khaktagi wari natana Japan ase purpose amagi makhada hingba lam amakhakni Japan gi mioi singna makhoi gi punsida ikigai haiba concept ama follow tawi masigi arthadi hingba gi maram haibadi punsida hingliba ase hingba gi maram ama leiba asinani haibani Japanese singna overeating taude small portion da chai active elders singna chahi marifu sura phauba thabak sui strong social respect lei aduna ahal oiraba singdasu makhoi bu value tawi haina khalhalli miyamna khangdaba amana punsidagi miyamna retired lode masina haibadi punsi asi thabak ni haibani aduna isaga chanaba thabak suri khai hingbagi maram amadi leihalli haibani aduna su makhoi bu punsi chuppa kanaba thabak kaya tawhanduna hinghalli masida lesson ama oina punsida maram amagi ayuk khudingi haugatpa sina punsi hena sanghalli haibani manga subada leiriba sina South Korea ni South Korea se East Asia da leiba Korean Peninsula gi southern da lei mase North Korea na border khaba Yellow Sea amadi Sea of Japan gi mapan da leiba lam amakhakni geographically yengbada mountain rivers amasung coastal cities singna khundai highly urbanized oiba amadi advanced oiraba infrastructure kaya leiba lam amakhakni distinct season kaya na diverse lifestyle sing support tauri South Korea gi population ase 51 million ni highly educated oi amadi urban population na nami life expectancy ase chahi marifuga manga oi decade kharagi mamangdadi South Korea si asumaina healthy oiramde karamna healthy oirakhibano yengsi health care da achoba investment ama tawki traditional diet kimchi fermented food sing hena chaba honaki technology amadi health punsinduna laina disease sing hana khangdokpa ngami adubu Korea si khanghaudana masa mau faballam ama oirakpa natte mase plan tawraga oirakhibani masidagi lesson ama oina aikoina khangjingadabadi country amagi health amasung future ase amuk nauna redesign tawthokpa yai haibasini adubu atopa amaromda malemgi mafam kharada mi singase nganna siri chahi humpu hena punsiba ase atangba ama oiraklagadi akiba amadi oigadawri countries kharana chahi marifuga manga hena punsiri aduga khara amana chahi yankhaiga manga yaunaba hotnabada wari haujikti amuk punsi yam tenbagi warida amuk yengsi ahan bada lairiba ase Central African Republic ni Central African Republic ase Central Africa da lai Chad amadi South Sudan question ba landlocked country amakhani geographically yengbada mafam ase savannas haibadi napi na yamna hena hauba aduga u lanna hauba mafamni forest amasung rural oiba lam amakhakni samudraga samnadabana lalon itik chawkhat thorang watli remote village sing asida yamna poor oiba infrastructure lay population da yenguragadi 5 to 6 million mukoi
ayambana real oi amadi chokhatpa wali hingbagi chang ase chahi 52 dagi chahi 55 oi masi malemgi hingbagi chang niamba marak singi manungda amani Central African Republic tadi punsi asi hingba wabda natana pokpadagi khudong chadabana hena mayuknai makhoida lairiba conflict na hospital sing destroy tawkhre angang kayana naha oiba phawba nangdana sikhibana nami thaknaba afaba ising phangde deadly disease kayana punsi manghali mafam asida angang sing ina khunba oige thabak achoba tawge haibagi asa tawde makhoi hingbana maruni khakta makhali aduna peace asina makhoigedi ihan hanba medicine ni ani shuba asina chatni chat asisu Central Africa gi landlocked country amani masi Libya Sudan amasung Nigeria ga thangnare geographically yengbada chat ase desert amadi semi arid land leiba haibadi Sahara desert ki saruk ama oiba lamni aduna yamna sai aduga ikang su yamna toina thoi aduna su water resources yamna leite chat ki population ase 17 to 18 million oi ayambana real da lei low income condition da lei life expectancy ase chu chahi 53 dagi chahi 55 fawa oi chat ase prithvi ki khwaidagi tamthiraba environment amada lei makhoida ka hena yamna saba amadi ikang yamna toina thoi chana thaknaba marang kaina leite aduna malnutrition thoi ana layengi maramda su yamna sothai families kayadi chana ba leitabana numit khudingi chaklambaga lanthengna tari jatna lesson ama oiraga environment asina ekhoige survival asibu mawung chumli haiba yai ahum subadana Nigeria ni Nigeria ase inak khunba leibak ni adubu ana layengdadi yamna toli Nigeria ase West Africa gi Atlantic Ocean ga loinana lei masi Chad amasung Cameroon ga border thangni geographically yengbada coastline forest amadi savannas na punsinduna semi natural resources marang kaina lei maru oina thau yamna thoi urban areas asi tapna chakhalakli population asi 220 million hena lei aduna malem the populous countries singi manungda amani life expectancy asi chahi 53 dagi chahi 55 fawba oi yamna angakpa amana Nigeria asi thau yamna thokpa mafam amani adubo mafam asigi miyoi sing asi punsidi yamna teli inequality lai aduna lanthumasi yenade mafam asi overcrowded cities oi aduna disease ama lakpada yamna thuna sandogi healthcare so yamna weak oi infrastructure so yamna nemi country asi ina khulamba yai adubu masida lairiba miyamdi awaba tari masina takpadi lanthum phana laiduna su hakchang phabadi ngamdi mari subada lairiba sina Lesotho ni lamasidana silent epidemic amagum lairi Lesotho ase yamna pikpa country amakhakni mase South Africa na pungkoi koishin ballamni geographically yengbada Lesotho ase kingdom in the sky haina khangne country ase awang mountain amadi plateau gi mathakta lai remote village sing amadagi amada chatpada yauba yamna wai population di 2 to 2.3 million people oi rural gi population ayambadi poverty da hingi mafam asigi life expectancy asi chahi 53 dagi chahi 55 fawba oiri Lesotho da hidden crisis na maram oiriga generations kayadi amangata thohali Lesotho asi HIV AIDS ki rate yamna wangi real mountain sing da limited medicine access lai poverty amasung health crisis ani asi punsili family ayambada parents sing nganna siba thengai aduna disease na maram oirega mafam asida miyoibagi punsi kaya lawri manga subadana South Sudan ni South Sudan asidi war zone ni South Sudan asi is Central Africa dalai mase landlocked country amakhakni Sudan Uganda amade Kenya ga yumlona balaibakni geographical yengbada achoba grassland river system haibadi Nile basin yauna leiba lamamani achoba rural areas singda limited infrastructure lay seasonal flood amasung lamit tumit ki khudong thiba lay population di 11 to 12 million people oi ayambana rural amasung conflict na sohalaba mafam da lay
Life expectancy asisu chahi yankaiga mangadagi chahi yankaiga taret fauba oi. Masi malemgi leibak singi manungda khwaidagi nemba oiribani. Prithibigi khwaidagi anauba country amani adubu khwaidagi hingbada waba country amadi oiri. South Sudan da civil war thokpana displacement hunger amadi hospital doctor gi layengba phangdabana ayambani. Aduna million kayana survival gi damakta piriba aid singda depend tawduna leiri. Mafam asidadi survival ase achievement amani. Aduna leibak amada stability asina leibak amagi punsi hingbagi ihan hanba khongthang ni haijani.